ngasi September gi tang 9 2020 leibak popa numit ki Imphal da phongba pauche kharagi headlines pathokjarage taminarasi. COVID-19 gi vaccine laisinba amasung supply tawbagi thabak UNICEF na luchingadawri pung 13 da case 34 hengatki chamaga 43 discharge tawki. Manipur da COVID-19 naruraga phagalakpagi chang chada 65.9 yaukhre. Infrastructure watpana Manipuri sing haisingba uthokpa ngamdabani CM. Sel kakpiganu hairubi nupi ama mathanta thabak suhalambagi wathok employee ama suspend tawkhre pradhan member singdana so cause notice thakre. Ranjan Mihat ki mayokta maira rally chatkhre sel lut tawba singi pau pirakpada lupa lakh amagi reward pigadawri. Organic ki GI tag phanglaba chahau amasung kachai gi champra gi achar mapan lamda thaba hore. Mau ama Thouri Yanduna Siramle Eerang Houkhre. Social media da warol thagaluba nupa ama phare. Hangoi lising ani purakpa matai manau phare. Positive oibi nupi ama laying bidabagi wathok oikhre. Taijang khunja singdi radio natana I paukta nabagi lambi leite. Kani ga konana constable ama phare. Rims ki anauba dialysis treatment center ngasi sangaragani. Gang rape ta chenaba sing chairak piyu haina demand tawduna khongjang changsinkhre. Mayang Imphal gi thodokta mara leiba sing akanba chairak phanghanbiu Ratan Kumar. Amasung Loop Train Pana State Policy on Substance Use gi matangda wafam kya government ta khanghankre. Thank you.